everyone, welcome back to my channel Gitanjali Story Time in Manipuri. Ngasi aina lidoiba warisidi witchcraft semjanba jadu mantar tauba koi Potsem jadu tauba adugumbagi warini aina ngasi lijadoise ado warise tariba midugi mai gi belief ki matungile ado I warise haujarage warise Christopher case ko nupa amagi warini magi family na mase rich taubangamdre haidi numit nini hum haidi numit nini dagi ma phone to jo pairak tre matam sida cell phone matam nate ko landline matam ni duna mase phone pairak tre rich taubangamdre khotre amtang haina mamanabi Sammy ko basna police ta phone tawraga mai amta yingbiru chona police ta mana haibidagi police ani laga mai gi mayumse check tawre thongje unlock oirame haye adada thongje hangto yenga kansida yumse koi religious ki music ka tharamba adagi thongnau mayamse koi thum naga line tawraga thamame haye duga moina changubada ka singaje koi yeta ngasai gi crucifix mayam ne di cross mayam naga yalaga leramme haye duga magi bedroom dagi changaga bathroom da yobusida unfortunately Christopher gi body se batap ta phangdoini ko batap ta ma se maphimaron loina setlaga khuru kulaga haina nakanda soina non tharaga ma se siraga lairame hai adadagi mai gi mayum je police duna check tobaduda masai akhoi gi candle achakpa koi Jesus ki photo crucifix haidi ngasai cross mayam gi dugumba mai ka da yalaga religious ki music mayam tharaga adagi hoi gi thum ga je thongnau nakan lom daga chai dana khotana mayam leirame hai adagi moina doctor moi gi morgue ta puraga autopsy tobada magi cause of death se heart attack ne na hai dagi moina family da my friends sing da tai police sing da moi nga sai family ga my friends sing na hai se ma heart attack tawra siba mande ma je masana magi siba je predict tawraga khoi da hairamani foul play mali id mi atopa involve toba mali kholi haina hairaga yamna bizarre oiba wari ma moina police ta lirakani wari se sumaina haurakmani Christopher se amna gym daga koi haptam da manga tarulak ka chatpa supplement dagi hida koi gi protein kari krak chaba gymming yam kanba nupa adugumani mase adagi mase yamna popular so oi haye yamna friendly oi ba yamna approachable oi ba haidi yamna approachable oi ba mi oi ba jani aduga mase magi hometown Richmond da Virginia gi Richmond da mase radio broadcasting tawrambadagi mana Seattle da thabak ama phangmadagi mana Mosaic Holding haina music company da mase thabak phange Mosaic Holding gi company sina karino haibada khoi gi lift ga lift ga music thaba hospital dagi kai dagi waiting area gumada music gumada toba do gumbagi company ni ada mase thabak phangmadagi mase magi hometown dagi Seattle da move tawraga mase ikui dana executive ki level at karaga all over the country mase travel tawba haure adana travel tawba hawbasina mase dating tawbagi timing phangde girlfriend thambagi timing phangde aduga masgi yamna pamjaba magi music haitare ne ko music se khoi gi ancient world gi music especially khoi gi Egypt ki Mediterranean gi thaina gi Egyptian music gumba Mediterranean gumba yam pamjaba oiba aduga magi night of my Saturday gi night life se mayam di party to khotpa kaina khanbaje magi di huziki mayum da changaga huziki music mayam je taraga ancient music mayam je taraga night to malian baje magi perfect night ni kaina ga nupasina hai ye adoga ma se doki matik mana Seattle da honga matungda
yamna friendly ore maze yamna popular ore maze yamna zu successful ore aduga mana thaina gi mai mamana ba sumda Richmond le mamana ba sing duka su adum relation do phajana tham Seattle gi mi sing duka su adum thame adagi no ngadi ma se mai gi traveling maya mai gi hadi hujimana executive karam ni na atopa music company gi executive mayam ga unaba khotpa adugumba mayam tawrok padagi ma se no ma San Francisco da meeting amagi laktoi meeting gi lakpasida San Francisco se yamna famous oi it's like a very broad minded akoi gi wakhan yamna chawthopa nangna tawning matau kaina ga adugumba mafam amni ko San Francisco it's a very very nice place ada mana adu da lawusda mayam se dinner charu se na moi jingje mai co worker ga chalaga lae la ga mo si dinner chara matungda bar amada changmasida Christopher se nupi ma thengnagani nupi se mangondagi chahi kunmu halle hai aduga nupi sidi yam masak phajaraga yam thina attractive oiba yamna intense oiba nupi di oiraga moi ma'am se sum mamanam sing wari sanari nga sida nupi sina Christopher sida interest hena lawdo lawraga smana nangdi kai pami kholi tawi sida Christopher na madi music ni khotpani ai du pami kholi na du maina wari sanara kansida nupi sina oh ai music pami especially Egyptian gi music ancient Egyptian gi music adagi Mediterranean music pami kholi na nupi su haira padagi ngasai Christopher su wow haidi adugumba adumaina maga manaba mi se ma thengna da bagi mana yamna nungai re na ma je nupi du pamu bagi wan ta mana do maina maga chana bu mai gi passion khopa do mana badagi mana nupi sida so ai su ne do ne kaina tawraga wari saraga ni se saidi whole night adugi matang do wari sanai hai ado Chris ki mafam dagi di nupi sida romantic ki advancement am ta tawte nupi sida kainbong mana pame bakhot pagi am ta di utte hai ado nupi sina wari sa na mangonda advance tawrok do hai bidi pam bagi romantically involved tong ding magi matang da sum tawrok pasida no Krishna di dum khaidi thaido ga saba adagi nupi sina asum Krishna haidi mai mayumda mai ki apartment na chase ko se habdo hangak tabagi nupi sina oina offer tawre haidi khuini je yam thina common no interest su yam lei khole yam na sumana khole aigi apartment no banak te lei aigi apartment na chasira khosira ga tawagi Krishna, no, it's okay. Heidi, I just love talking to you. Ado pa di kem khan gano kor kano na hai lekin pieces so he na mu Heidi my apartment na chatsi na traga nang apartment na chatsi na no piece na giri taklak padagi ngasai gi Christo zu edi mangonda ju sahi kun mu han banina masu atuki Tina angle lo yeng mudramina mana asayam ware ai se ngarang Seattle de parapani khotpani ai phabung ai tumuragi am ware khole na hairaga mana nupi za haibasida nupi se phuk khogolaga mala saw nupa se yengaga you kaharaga nangna ai bu ikai ba piba you humiliate me na nangna ikai ba piba nang ay kanano khangra nang ay si I'm a witch na mana haijani ma so witch ni curse ma tawani aduga nang hapta amagi manungda nang sigani na hairaba am sawna no pas sigini pisna adagi Krishna fine okay I'm sorry haramaga ma sa khare sale numito budi kem tawdre khotre ma je next day da nongalaga ma se Seattle da he yoga mana mai mana bi malai Sammy na Sammy sida mana phone tawraga sumaina nupi ma thingnei San Francisco da mana invite tawrak podani yaro da khota nupi na ma witch ne hari duni no de moi ju asmaine as o snai mo nang adugum angau bu nupi dengi nang chelai je pharabani kholabani adu kaina moi ju yam thina importance hoina pirudraba adu maina tawgani do moi ju khangudabani na adagi Christelle halaga mai office chatle mai day to day mai dum thabak dum tawre di 12 kilometer di mana hala ponum di kem tawdre aduga 13 je mana office halaga ma chak chare khole aduga mana phabung na tungye na changmasida adi 48 hours nupi dong sai thengna ro matungini ko
mana phawong changi na tumbasida murung sonba tari mase tabsdagi mana kari nu ne na mase puklong na mai phawong dagi hagulaga karai de murung long soli ji bona mu khale aduga mai gi ngosai gi murung long na son base mai gi chakhum lom dagi lak pajani makhon je adagi mase hawot sira hawlo sira na mase tummu yam tumninga ba wa bagi adai mase hawot ke tawg zamana asto ge da aina su makhan khan borangani na khalaga mase mung tum dhagi phawong na chango sida mu handaki murung sulapasina magi room gi mapan magi living room dagi tarapadagi mase ayum sida huran bam changa jala kananom changa jano na mase ekta hagulaga magi baseball ge bet che pairaga thula abjani mase thulaga majina tamna tholaga yinga ngasagi murung ji jum son majani ande mana living room dagi laina living room je hek changbasida sai son sai makhon je lep khare lep khibdagi mana karai dagi no jiki makhon du bona tawring asida magi mamit ki nakan jidagi amuba akoi mami tari ko shadow ma phatlaw na ching uba jani ubada mana parangoi thokbo jida ubo phangdre mai wakhan jida as agi yum jida huran bam lai sidi aduna aionde lot ine na made ta pakhatana sai baseball ga je pairaga nang kanana tholo kholo ai da paisa laite khote kaina ga law ra ma je dum chat pawra jani hauda da kaimo tadre du nga halera ga murung so ma jong tari tarak pasina mu magi bedroom ji dong tara aba adege ma jing sai gi baseball kaino beto pairaga chenjala kanano kai ma ju law dagi tuminong lai gani ma sang dagi adagi magi amu nakan dagi amu mami ama hoigi shadow ama mu phalok na chin gari ne mu adagi ma jamu kaino ko ma jamu kanano na mu tanare ma se koi tanaraga adu mai na hing se malle haidi ngasai shadow du ma tanabane makhon do ga mai gi ngasai gi murung solaga mafam je yauraga pinpoint to je ma je ngamdare ba kadai dagi tholai ba pon je ma je khangdare ba ngasai gi pham khudingi mana changure swai mangi adegi ngasai gi mami ama ubuduzu haidi phat mana ek changu ga mangi ba adu mai na dum tawle ra jani adei mana khale kari no imung jida huran ma lai rabra kholabra huran ma lai ra ga junga sai mana changi singdu de thola ani kari no na har ga ma se ahing jima ya wana tumma jani tumma kan thamana nungala ga mai mama na bi samis da phone tawre samis da phone tawraga sai jangara nungdang ai yumda sumaina whispering tawe murung sondana khotana adegi di shadow koi gi mami amu ma koi chen dana nungdang do mai ma dum tana bada ai tumdre khotre khangde ai se yamna khangde yam pakhale khole kaina ga taro posida samis ti am nga aba haidi Christopher se yam thina rational oiba yamna skeptical oiba nupani mana sigumba bhut pre kari kra ki kem khanba minati edo maonda mana sumaina shadow ma tana ba mai mayumda lai kholi ui kholi haja kamai tawri no kholi no na mana e kachuna lam kholamoi nang na potha da budagi warangani khotkani nang na tumda ba khota ba tawdu da warangani nang na jet lag nang na sumna kan degi lakbagi warangani khokani na mai gi mama na bini na ma su do mai habi bidagi mana hoi maybe khotpani na haraga ma se thabak sale ma je numitu budi thabak sakhre halaga April gi 14th sigi halakpagi nungdang sida amu mana chakchara ko chara ga tumge na tawbo sida amu asai same thing do mo hawra ba ma mu asai makhon je amu na mai ka de mu lakpa adagi bedroom dagi mai bedroom dagi na amu living room da mu lakpa living room dagi kitchen dagi ado mana tawdra ma je tumdai ma je tumdraga hantak ki numit sida nungdang sida di magi nakanda ngasai shadow se ahambadi shadow gumbo ina urambane ba ado haujeti mi gi shape to ina umaji uraga laithora imon na yenguraga na hek mangi ba ado maina tawrab jani ada majina aisi numini ni su sure tumda ba ado na ai kok sina sana bo uram dong wale khole aisi tumda di ya roi khola roi na ma se ado maina tawbudo adugi numit ki ahingdu ju ngasai makhon ga whispering ga degi shadow mayam mai mamang koi pai ra khotlaga tumba khotpa yada badagi ma je 14 gi night ju ya wana lelaga
nongalaga mana handakti shami de nataba atopa maigi mamanaba singda mana phone tawraga sumaina aigi mafamje masi mai mamanaba singduna haibda mase hekta ki besangda mase loiri mase lu ki bagi adi nupa ama yamna thongna phaba nupa amna kirakpagi maigi limit se loiba male na haye moina mongonda phone thoropose mana kiraga sumaina tawi kholi tawi ngarangsu aisu sami da haimanda na ikai dana aisu makha dadramni khotamne do amu ngarangsu sumaina tawi kholi ai ahing numi humni sure tumdaba moina whisper tawraga aisu tumandaba khotaba tawi kholi na mase wari tawre tawde ba manaba singduna su nang tungundam nang phajana pothana ba hana taw nang na pothada bagi oram bisu yai kholi aduduna yam kana khanjalu nung kholo no na haraga mase magi thabong famna chakre chalaga 15 gi numit se sidaida mase lai doga laga mase yam tan magi mayum se sangmuri sange ado mado khangde mase hujik se khaga jo thaja ba hawra jani nga sai gi nupi nga sai gi mana thengna ba nupi duna khagi curse tawbani khotpani habise mase khaga thaja ba di hawre kaigino da mangona tawri ba thodok se amuk phawba tawdaba haidi nongma phawba amuk phawba tawdaba thodok ni adura mase khaga thajaba hawra jani nga sai gi nupi duna mangonda khagi shrap tawbani khagi curse tawbani habise mase khaga thajabadi hawre ado numit se mai microwave ki chaing jang thongdana khotana jaraga mase phamaga mase tummasida numit sidi mase aise numinini sure tumdaba ai tumdragadi narani tummo na mathanda mantra sonjalaga mase tumni tumgre hai tumaga ahingi pung ama ani tarapa saisda mase makeup se tholaga masase amatta lengma yadraga mase pura paralysis tawrajani masase adoga mai mami to kadang leng yaraga he was wide awake mande hawda hulamni ko lengma ngamdabai wani ada ahamba ngasai murung sonba se maigi living room dagi tarame haye adagi maigi upu manung maigi closet manung dang taraba closet manung dagi mu mai phabung makasi dang murung sonaga maigi phabung makasi dagi amuba figure ama tholakpase mana mamit nakanda saine yengwase made amte lengbai ngampote ko mamit na hani yengbai wani mamit nakanda yengwase amuba shadow man swaina to tholaga mai mathakta kakalaga mongon saina ekta munna yengabjani munna yengaga maigi makhori je paira ekta makhori je melaga nom basida maje phabungdagi paikhat pajani ta phabungdagi paikhatlaga maje mo phabungda mo langthare hayeba langtharaga kumtharaga ji shadow sina sumaina mo mangonda mo yenga matungda hanglainaga shadow do mangare hai ada man haise o ai ngasidi loredana ai ngasina sini sangsar sida aigi aroiba numit ni na maji ngasai gi shadow do amu halaga mai makhori met pajing ngai laire kaino da madi ngasai gi lieng badung ngamdrabani na agi defend tawnaba pot nta yaudredana sai gi amadu hadi kaimok lieng mangamdrabani na mai gi body mang khale jamung laga mana mahat ani na khale but anyways mana combine tawino khangde mase numitu tumdaraga nongalak pasida mas makeup tholak pase mas masasi leng amadagi haraura ko yeng kanza mai gi makhut tarajigi sigi maton jingje loina ma kat tawraga I am thoga leramaga mai gi phapungje mai gi ngasai gi makhut na thambagi phapungje loina ma ihing na hi ngata ngai leramajani adagi mase matha sare mana haije ai asidi sumaina lebe heroine maji nongala mamana bi phone tawraga haire makhutta ju khoigi bruises am lerame mangak tu ju khoigi mi man makhori met pagi mami lerame mana maksida makhori da mami lerame khole na haire adu matam dadi 1991 gi timing ni na phone du thok tabani na thawa tabani na just mana wari do mana phone da budi lizare but manong ta machin thiba nu pa su na te mana du maina libu da sami du su yam nongai tre madi richmond hadi miles mayam lapaga leibari na magi di just mana wari du mana wahaina ma them panatana ma su upai kembu leitre huziki incident matungda moigi religious ki bookstore ama leibajani mai managa du da ada mana chatle chalaga
mana religious bookstore sida changa kai kai mem yeng sida moi hujiki owner je sida mana haire sumaina demon ngakthoknaba witchcraft adagidi curse akhoi ngakthoknaba adugumba leibra khotpra na manasu nupa sida hujiki bookstore gi nupa sida hangi nupa sina adugi section takpire maje da araiba lading loina mak library dagi loina mak mana laire na hujiki bookstore dagi adagi mana araiba crucifix habedi cross ki kanu mayam do araiba ngai loi laire candle moi lai gi religious candle jo mana loina mak lara he bought a bunch of them hadi mayam do lairaga maje puraga mayum chakhre mayum chakhraga mana mayum sida hojiki thumga je line tawdana adagi candle ga je thadana adagi crucifix mayam se mai ka daga am thelaga maje numit sima mu lairab jani laiba sida 16 gi nungdang sida dang se asigi nungdang sida mangonda kaino mayamna ina tawjani hadi mana adugi wari tu di mana mana bi liramdre mana just mana phone da they try to kill me na ma haije moi mayam na ai ha tawgi tawe adudana ai yum sida lairo ai hotel la chatkani na adu khak mana bigi moi gi voice mail da thammaga jigi Christopher ji chakraga jigi hotel da laiba sida mamana bisina masagi ai hotel la chakani na tabdagi mana police phone tawre police phone tawraga mana amta chapiyo Christopher ai gi imana bdo asmaina ma se kitang problem laire khole do ma gi phone ju ri chawangam dre ma hotel chakani na hara karam no khopun su kem hairam dre amta yengbiyo kholo na mana phone mana tawdagi ngasai gi Seattle gi mo gi mai mana ki police na chalaga yengwasida yum du lock tawram da mana muhalaga Christopher gi mayum sidi lock tawrame kholame mathang da mung chatlage nang amu just hadi magi pau numini ni humni mung tarade mu hairo o kholo na hairaga police ju mu hangre amdagi Sammy dagi di mai mamanabu sing du hadi pakhataga lairinga sida Sammy na thabuk ja thogi nga sida 17 ki hoigi tang April ki tang 13 ki ayuk sida Christopher sida mana message ama mamanabi sida Sammy sida mu voice mail ang thamame man thamamasina haise ngasidi ngarang nungdang do almost they got me na hadi almost moina ai hato work tangairame aise haying haiba numitida ai aroiba nungdang oidong male mado hana yamna kiraga pakhataga wari ga yam tawramanu pani but suma handaki matang se yamna koi ka moina yamna koi magi marai bakto mana luxury haibagi type ta yamna kam moina mana biduda ngarang nungdang di almost ai siram dore moina ai puram dore ai haying gi nungdang se haidi 18 gi nungdang gi se sin ai gi last oidong male aduna ai noi mayam do yam si kholi du tawena mana bane Sammy gi du mana phone tawraga voice message lairame mana phone tawbase matamduda di mobile phone juna tamina mana ngasai hotel legi phone tawdo amu Sammy duna phone tawdu ju mu pai de na yadre dana aduga 18 gi numitida mamana bisina hanjana pakhatana phone tawbujani phone tawdi yadabdegi mana police dong phone tawraga police da hoi aina ngarang amu chalo hairure do ngasi kisna khara urgent oire madu ma sirani 18 gi numisima ma lelaroi nungdang duma lelaroi kholore harame please am da yeng biru chu kholu chu na ngasai gi Samis na haiman badagi police singina hoi yeng waragi na chalaga yeng masida moina mai apartment na chang masida handakti unlock oilerame daga mai gi body duna batap da ina do khuru kulaga batap da khuru kulaga lairamaga ngasai religious ki music mayam tharamba adegi thum maya mai gi thong naw da thamamba adegi mai crucifix mayam ngasai gi koi gi cross ki mayam yan lokhot pa mayam thengnaga adegi ngasai gi mai gi autopsy report ta ma se heart attack ni khopana do madom tawre
ado moigi family jingnadi my friend jingna mana aduk yamna masa phaba nupa na mana yamna skeptical oiba nupa duna witch mana mangonda sumaina shrap tawi sumaina kano crush to haidi curse tawi kholi haiba thajari se kai gi no khotpano na adodi lay but police tuna di Christopher duna nupi du gi maming jo hairam banate adagidi heart attack ni habni mangonda maigi injury mem jo haidi asok apan amata leram de mana sibaduda aduna moina zu mi tobudo kamhekta chatlaga moina case to tawru ya damnina madu heart attack ni na hairaga case so moina close oxle but still moi family jing na yaning de my friends jing na yaning de yaning draga su pilot de adu mayam na haise Christopher do gym da chappanina hujikan ji supplement haidi matam da supplement chaba de steroid chaba khopa je heart ki problem yam lai hai aduna anambana khoi gi athlete gumba khopa je lamjen chiluraga kholuraga moina protein shake chaba khopa tobudo heart ki artery da blockage am lai gan boy duna adumaina sibe oiramba yai su hai natrak andagi amana mayamna haise Christopher duna drug nung charaga hallucinate tawraga mathanda sibo ramba yai odi chala siramba yai hai but magi autopsy dadi drug amta yawramde andagi khara mana mo harisina mana ngasai magi mental problem haidi mental health ki problem laibidagi ngasai gi nupi duna mangonda curse tawe habdo mana thajaba henman badagi he died because he was so scared and mai ibi haidi kiman badagi sibani na manzu mai man haibi but anyways mayam na hai se hujiki nupi do aduduna mana jadu haidi Potsem jadu tawraga nupa se hatpani na my friends my family sing na di khale ado mayam aigi wari je sida loisinjarage ado mayam na kari kari haibidi Christopher gi matangi wari se aidi paru ko kholu budagi wari do na lijabani mayam na ju thina sai buje awe dina na li wa do nawa lok de khote kai na ju angonda comment la e do aigi wari siti aina paru ba aina khangu ba aigi internet ta phangu bu do ado do ka aina lijabani asengwa ngatani ai sasina ba khoi gi cinema gi adugi wari amata ai tawjaroi aina tawba wari singse aseng mathoki haina net ta yawba adagi history de yawba date and time yawba ngakta ai lijage ado mayamna aigi story format se pamagadi mayamna share tawbiyu like tawbiyu ado mathangi wari dam unarasiko bye